Myanmar की Sagai region da heavy fighting chathaba ki pau report tawnarakli rebel group amati Myanmar military force ki marakta Sagai region harise Manipur ki More town dagi thoina laptraba mafamni Indo Myanmar border ni maramaduna masigi clash asida kiratuna pairatuna micham praja yam chenabagi pau se report tawnarakli Army की साइटिंग एयर स्ट्राइक तौबकी वा पल्ली लोयरना ग्राउंड मैखु काबा मखै कापखाइनरी लांथेंगनरी मी कया कैजुअलिटी ओइबके वाफमनि अदुबु एक्जैक्ट मसिंग दि मेंशन तौती अदुबु साइट अनिमकी कैजुअलिटी ओइ हाई अराउंड 20 मुक अमदि खजिक हेलपना ओइकनी हाइरी द वायर की रिपोर्ट मतुंग इना इंडियन बॉर्डर की नाक तकापनरी बासिदा प्रो डेमोक्रेसी आउटफिट ओइरिबा KNAB और कुकी नेशनल आर्मी बर्मा अमदि पीपल्स Defense Force PDF masi group asina tamudi yumpham oibra kaino makhoi ase phajana engage oibaki wani hairi class asida masina takpadi Myanmar manung da junta army amadi rebel group asiki marakta leptana clash oibaki wafam chatharakli aduka mafam hom kadati makhoi gi rebellers group asina losen khipaki wani aduna maram oiraka Myanmar ki manung da makhoi praja sing se awapa anaba yam thokpagi wafam ni Amoramta matrivi.com kopa outlet amadagi phangba report matung ina asumda so hairi madi Thailand gi authority na hai makhoi na phare mioi humpu mathoi or makhoi khuta tare mioi humpu mathoi se makhoi asil Thailand macha ngaktana te foreigner ngaktani lakle se India gi tram de yaure purmak ase human trafficking amadi Myanmar da chathari by scam operation gi victim gi saruk tagi oirak pani sini micham mi Humpumato se Thailand the supply to silakpa maluda Thailand ki army na hangthiba dagi makoy se trafficking gi mateng dagi lakpani makoy se dum na thaji lakpani apse khangbani masini OSA song gi taibang sida India gi trahum doi China gi kuntra mapan Pakistan Ethiopia Phantham America Kazakhstan gi mi siyaw bugi wani adubu angakpadi hairibu country sing asigi mi sing ase Myanmar da kamai chau changlui no business ki changli bra lamkoi ba kanglupla makhoi ase phaki dunna hairibu trafficking loop ase khutta taki badagi makhoi ase Thailand yorok pamsu Thailand ki makhoi ki military na makhoi ase rescue tawre aduka Thailand da thamlani makhoi ase aduki matung thigalakani magi country ki embassy ama masike talk toraga aduki matung da hairibu mi sing ase lothokpa rescue to dra purakpa aduki process da lakpa ma changlani mi gi makhutta taki bana masigumba nuai to wan mi re pha bo trafficking to ba sigumba case kya so yan somda amram de khoi ki neighboring country or Bangladesh ki pause handak nuaiti Bangladesh ki Sheikh Hasina se chen ki duna India da laire amasung Delhi de li laibuse aduga max virtual oiba khoi online da ma ki talk ama speech ama pirakpagi wafam ni masigi speech piraklani haiduna Bangladesh da wa pause chai thokre adugi matung da makhoi ki missing asidi Sheikh Hasina amadi mukti yudha hana tauke bakanglu makhoi sigi wari se makhoi ki memory se mase afau thamdore haid khanduna lairak pani adudagi di Sheikh Hasina gi maki virtual message ase lecture ase tharakani haibagi protest heka tawna ngang khongan tawbuna dhanamandi harba mafam sida 32 number Sheikh Hasina ki mapa Mujibur Rahman gi memorial matamdu gi lairak pa yamna chawba amna phajaba yum am leijat hariba yum ase mi leina jabri masi museum ontho aduna masibu memory oina lei hariba yum ase da matam da Sheikh Mujibur Rahman hat ki bakhot ki bama Sheikh Mujibur Rahman gi bachan nupi ka hat ki badu ko mafam ne do museum ondal ai apani hariba mafam ase ngasai gi virtual maki speech pira kani haibta ki makoi gi public sing khoi chau na dura amukari speech pira ki dori ai koi gi leibak asidagi di mukti yudha in lai pa makoi gi party lai pa makoi gi memory of the am pau thamloi haina khannarakpani aduga makoina amukka masida sagalakpagi tawkhalakpase masi haiduna public sing te phujilakuna haripo mafam se ban mandi se bulldoza ka pusantra mai ka thagatuna te thugai jai khaiduna masi pumut muthan bagi wafam ne aduga thugai rakha thugai ma matung da mai thado matung da haripo mi sing ase protesters sing ase Sheikh Hasina gi against ki kanglup ase masi chong na ki phan na ki harau na ki bu hari asigi matung da amukka virtually message amadi Sheikh Hasina Delhi dagi pirakre madudi Aikoigi yum sing, aikoigi memory sing,
masi mai thadok laga thugai raga history di muthat pa ya banati adugum badhana mandi da lai pa 32 number yum ado memory to madu mukti yuddha gi khwai ki makok abse mujibur rahman ge memory de lepani masi poi koina public ki khutta su pija khrabani adugi matung da masi gi yum masi bu thugai ri pa yai khai ri pa thugai yai khai to history di mut pa ya ga da banati adubu mana kapning to dana mapi rang chen thar ga haira ki ma di hairi ba yum aduna miam da kari amang basin bano madugi yum adu museum oiduna mayam ki public ki seva da tori pani adupu thugai kani haina thugai se masina kari message pining li pano asini adupu Bangladesh ta leba public sing makhoi gi wati madugi dhanamanti ta leba yum moi karana ta Sheikh Mujibur Rahman gi karamba memory leipano punumak ado amat tai khoi ujaning de amasung mamut tar machu phajana muthat pasine khoina pami se sini maram di na khoina masida palam mi bachahi khara sida Bangladesh ase muthat amle Bangladesh ki mioi kaya mara lejita kaya halam khre makhoi gi stress pawdu phangan khidba yaw khre na khoina masida na sagi imung gumna na sai khaktani khalaga chatke bodo maduni khoina pamdri se amasung nangsul akhosini Masina maram waraga hojik Bangladesh ta hojik lairipa interim government Yunus Khan khoigi government masiga Indian government ga su yamna relationship hoina phate hana hasina lairiga ta India mati Bangladesh ke marakta lairam panusi na bagi aduga mari do dak Yunus Khan amati interim government hasina upside down oike batagi hojik Bangladesh amati India ke maram da su thoina relation ase phade amram di Yunus ke khoi kanglup ase hojik Pakistan hanagi Pakistan aduga ni hojik kana naksin na bagi pauta ni se Amramda hojik Israel amati Gaza ki marka chathari clash ceasefire punamak asigi marakta oiriba development kharatanga mention tawge maluding asi Hamas ke site ki makoi Israel captive ahum amakhak ki ming chopira kremasit nakhoi ki thadok lani haiduna mal ka ceasefire deal ki matungina masya tarakpa process ki makhapon pani aduka hairiba Israel captive Seize tawdun thamki ahum sigi mahutta Palestine mi 183 thadok pagi wafam ni ngasi masigi exchange ase tawrakani amram da Hamas na maka Israel da accused tawrak limaudi ceasefire gi deal leina ceasefire gi cert yana na Israel da masig ceasefire violation tawi aduga aikhoi gi pochei Gaza manung da changlak pagi pochei maoma masi Israel apan bapi masi topum thokte haidun Hamas ki site ki masigi wafam simusu mention tawraki hojik ngasi mi sinokin tawrani masika korana Hamas ke site gi wafam su mention tawrakre madudi Israel gi captive kharati aikhoi thadokpa hojik ngamjaroi maramdi masig maram kaino hai matam ta hojik Gaza manung te around rabal manung ta building akai toi marakta Phumduna mangdura laikhriste 12,000 bodies muk oirangani masigi bodies sing asigi marakta na khoigi Israeli captive mayamam su yaukre sini aduna makoi bukara ye thirugani aduka Israel na makoi se thibagi tamakta rebel sing akaya toy sing heavy akaya toy kya laikri madu sing tu sengdokpugi tamakta heavy bulldozers akan ba machinery ke aduka poche smuthau tai adubu Gaza da masigi facilities leite Israel ki side ke madu lakpasu lakadabna ti aduna maram oiraka hairiba missing khoi thajin ba ngambagi adukum position da leite aduna khoi captive se kharaki mingdi khoi lauthok ngamjaroi maramdi asibasing ki marakta chankre haibu wafamni Hamas ki site ki mention tor listen Amoramda Donald Trump laklaga Israel amati Palestine ki masjidta ceasefire gi peace ase purakpagi mateng tawki adubu makha tapa aduki makha chatate hojik ke Israel amuka preparation ni kari gi preparation no Middle East war amuka extend tawki preparation ni hojik United States na sign am tawkhre Israel ga $6.75 billion ki poche langi kuchukulai laibaki masida bomb yauri guidance kits and fuses hariba kuchukulai yauri aduga 660 million gi hellfire missile so laibaki asu yam besen pham asiki langi bomb missile kuchukulai lairaga amuk Israel da paisinduna thambaki masigi deal amma amuka sign tawrakre masina takpadi inga da prate from somda masi sing asini sam latest development ngasi ki oina matek se mathamjaba